ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯆꯤꯡꯌꯥꯒꯤ ꯑꯅꯛꯄ ꯃꯐꯝ ꯑꯃꯗ ꯒꯨꯝꯕꯤꯔꯅ ꯁꯧ ꯁꯥꯕ ꯂꯣꯛ ꯑꯆꯧꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯆꯤꯡꯌꯥ ꯑꯗꯨꯗ ꯃꯤ ꯆꯪꯕ ꯀꯤꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯤꯡꯗꯨꯒꯤ ꯋꯥꯡꯃꯗ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕ ꯉꯥꯒꯤ ꯃꯤ ꯂꯩꯕ ꯄꯥꯛ ꯆꯥꯎꯔꯕ ꯏꯄꯥꯛ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯄꯥꯛ ꯑꯗꯨꯒ ꯂꯣꯛ ꯑꯗꯨꯒ ꯐꯥꯎꯅꯕ ꯏꯐꯨꯠ ꯑꯃꯁꯨ ꯆꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯏꯄꯥꯛ ꯑꯗꯨꯗ ꯂꯩꯕ ꯆꯥꯅꯕꯤ ꯀꯧꯕꯤ ꯁꯥꯍꯤꯡ ꯆꯥꯕꯤ ꯉꯥ ꯅꯨꯄꯤ ꯑꯃ ꯍꯤ ꯃꯆꯥ ꯑꯃꯒꯤ ꯃꯊꯛꯇ ꯐꯝꯂꯒ ꯌꯥꯁꯦ ꯌꯥꯝ ꯍꯥꯀꯠꯆꯩ, ꯁꯥꯍꯤꯡ ꯌꯥꯝ ꯆꯥꯅꯤꯡꯏ, ꯇꯥꯏꯕꯪ ꯃꯤꯒ ꯀꯨꯝꯊꯔꯛꯂꯕꯗꯤ ꯊꯦꯝꯃꯒ ꯆꯥꯊꯣꯛꯈꯤ꯫ ꯑꯥꯗ ꯆꯤꯡ ꯃꯇꯣꯟꯗ ꯆꯠꯂꯤꯕꯁꯤ ꯇꯥꯏꯕꯪ ꯃꯤ ꯅꯠꯇ꯭ꯔꯣ? ꯑꯩꯕꯨ ꯇꯥꯏꯕꯪ ꯃꯤ ꯁꯥꯔꯒ ꯏꯁꯤꯡꯗ ꯏꯔꯥꯛꯅꯕ ꯁꯥꯔꯒ ꯀꯧꯊꯔꯁꯤꯔꯥ? ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯦ ꯅꯨꯄꯤ ꯎꯕ ꯌꯥꯗꯕꯅꯤ꯫ ꯅꯨꯡꯒꯨꯝ ꯀꯜꯂꯝꯕ ꯊꯃꯣꯏꯗꯣ ꯕꯦꯔꯦ ꯕꯦꯔꯦ ꯄꯦꯊꯈꯤꯗꯣꯏꯅꯤ꯫ ꯑꯣ, ꯅꯨꯄꯥꯁꯦ ꯃꯈꯨꯠ ꯈꯜꯂꯒ ꯁꯣꯝꯗꯒꯁꯨ ꯌꯦꯡꯊꯔꯛꯂꯤ꯫ ꯑꯩ ꯏꯁꯤꯡꯗ ꯏꯔꯥꯛꯅꯕ ꯁꯥꯔꯒꯦ꯫ ꯆꯥꯅꯕꯤꯗ ꯆꯤꯡ ꯃꯊꯛꯇ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨ ꯇꯥꯅꯕ ꯂꯩꯖꯕꯤ ꯊꯥꯗꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯒ ꯏꯔꯥꯛꯅꯕꯒꯤ ꯃꯑꯣꯡꯗ ꯏꯁꯤꯡꯗ ꯈꯗ꯭ꯔꯛ ꯇꯧꯔꯝꯃꯤ꯫ ꯆꯤꯡ ꯃꯊꯛꯇꯒꯤ ꯅꯨꯄꯥꯗꯨ ꯃꯇꯣꯝꯇ ꯄꯥꯠꯁꯤꯗꯤ ꯏꯁꯤꯡ ꯌꯥꯎꯗ꯭ꯔꯦꯕꯁꯤꯗꯤ ꯍꯤ ꯑꯆꯧꯕ ꯊꯥꯗꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯊꯥꯏꯅꯗꯤ ꯑꯍꯤꯡ ꯂꯦꯛꯅꯕ ꯉꯥꯁꯪ ꯀꯌꯥꯝ ꯂꯩ ꯍꯥꯏꯔꯝꯃꯤ꯫ ꯍꯤ ꯁꯥꯕ ꯌꯥꯕ ꯎꯖꯥꯎ ꯄꯥꯝꯕꯤ ꯑꯃꯠꯇ ꯍꯥꯟꯅ ꯌꯦꯡꯂꯒ ꯏꯄꯥꯛꯁꯤꯒꯤ ꯏꯁꯤꯡꯁꯤ ꯀꯌꯥꯝꯅ ꯊꯦꯟꯕꯒꯦ ꯑꯃꯨꯛ ꯌꯦꯡꯕ ꯀꯨꯝꯊꯒꯦ꯫ ꯑꯩ ꯈꯛꯇꯅꯤ ꯏꯄꯥꯛꯁꯤꯒꯤ ꯂꯝꯕꯤ ꯈꯪꯂꯤꯕꯁꯦ꯫ ꯑꯗꯨꯒ ꯆꯤꯡꯁꯤꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯏꯄꯥꯛꯁꯦ ꯃꯤ ꯁꯨꯡꯆꯪ ꯆꯪꯅꯈꯤꯗ꯭ꯔꯕꯅꯤ꯫ ꯁꯣꯝꯗ ꯉꯥ ꯅꯨꯄꯤꯗꯣ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯒ ꯃꯥꯒꯤꯁꯤꯕꯨ ꯑꯩ ꯎꯗ꯭ꯔꯕ ꯖꯥꯠꯂꯥ? ꯑꯩꯒꯤ ꯃꯤꯠꯅ ꯎꯕ ꯉꯝꯕꯒꯤ ꯆꯥꯡ ꯋꯥꯡꯕꯒꯤ ꯑꯩꯅ ꯅꯨꯄꯥꯁꯦ ꯎꯕ ꯉꯝꯕ ꯑꯣꯏꯗꯣꯏꯅꯤ꯫ ꯐꯔꯦ, ꯑꯇꯣꯞꯄ ꯃꯤ ꯂꯥꯛꯄꯁꯨ ꯌꯥꯏ, ꯉꯥꯏꯔꯒꯦ꯫ ꯅꯨꯄꯥꯗꯨ ꯎ ꯌꯦꯡꯂꯝꯕꯗꯒꯤ ꯏꯄꯥꯛꯂꯣꯝꯗ ꯀꯨꯝꯊꯔꯛꯂꯦ꯫ ꯐꯖꯅꯗꯤ ꯉꯝꯂꯦ ꯆꯤꯡꯁꯦ꯫ ꯆꯤꯡꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕꯗ ꯂꯩꯔꯤꯕ ꯂꯣꯛꯁꯤꯗꯤ ꯆꯤꯡ ꯃꯊꯛꯁꯤꯗꯒꯤ ꯌꯦꯡꯊꯕꯗ ꯀꯤꯕꯨ ꯀꯤꯔꯦꯗ꯫ ꯑꯩꯒꯨꯝꯕ 10ꯃꯨꯛ ꯆꯥꯎꯕ ꯒꯨꯝꯕꯤꯔ ꯉꯥꯛꯇꯅꯤ ꯂꯩꯔꯤꯕꯁꯦ꯫ ꯆꯤꯡꯁꯤꯗꯒꯤ ꯁꯣꯏꯗꯅꯒ ꯑꯣꯟꯊꯔꯕꯗꯤ ꯂꯣꯛꯁꯤꯗ ꯇꯥꯁꯤꯟꯒꯗꯧꯔꯤꯕꯅꯤ꯫ ꯅꯨꯄꯥꯗꯣ ꯃꯇꯣꯝꯇ ꯉꯥꯡꯗꯨꯅ ꯆꯤꯡꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯑꯍꯜꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤ ꯀꯧꯕ ꯑꯃ ꯂꯩ꯫ ꯄꯥꯔꯤꯗꯣ ꯃꯃꯥꯟꯅꯕ 3-4ꯒ ꯈꯨꯟꯒꯤ ꯂꯝꯄꯥꯛ ꯑꯃꯗ ꯂꯣꯡ ꯇꯥ ꯍꯨꯟꯕ ꯁꯥꯟꯅꯔꯤꯉꯩ ꯄꯥꯔꯤꯒꯤ ꯃꯃꯥꯗꯣ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯂꯥꯛꯏ꯫ ꯏꯕꯨꯡꯉꯣ ꯁꯥ, ꯄꯥꯔꯤꯗꯤ ꯍꯥ? ꯊꯦꯝꯕ ꯀꯧꯕ ꯅꯍꯥ ꯑꯃꯅ ꯏꯃꯥ ꯄꯥꯔꯤꯔꯣ? ꯇꯨ ꯑꯥꯗ ꯎ ꯃꯇꯣꯟꯗ ꯌꯥꯝ ꯁꯥꯊꯤꯕ ꯁꯥꯔꯒ ꯇꯥ ꯑꯃ ꯄꯟꯈ꯭ꯔꯦꯅ ꯂꯧꯊꯕꯒꯤ ꯀꯥꯈꯤꯕꯅꯤ꯫ ꯑꯣ, ꯅꯄꯥꯗꯣ ꯆꯤꯡꯗ ꯎ ꯌꯥꯟꯕ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯌꯨ꯫ ꯌꯥꯆꯪꯂꯐꯥꯎ ꯌꯨꯝ ꯀꯥꯔꯛꯇ꯭ꯔꯤ꯫ ꯍꯣ ꯄꯥꯔꯤ! ꯊꯦꯝꯕ, ꯄꯥꯔꯤꯁꯦ ꯀꯧꯕ ꯇꯥꯗꯦ, ꯅꯪ ꯑꯃꯨꯛꯇ ꯀꯧꯊꯧ꯫ ꯏꯃꯥ, ꯑꯩ ꯀꯧꯒꯦ꯫ ꯍꯣ ꯄꯥꯔꯤ! ꯏꯃꯥ, ꯇꯥꯔ ꯃꯥꯜꯂꯦ, ꯌꯦꯡꯊꯔꯦ꯫ ꯄꯥꯔꯤꯗꯣ ꯂꯦꯞ 5ꯃꯨꯛ ꯋꯥꯡꯕ ꯎꯄꯥꯝꯕꯤꯗꯒꯤ ꯇꯥꯗꯨ ꯁꯠꯂꯒ ꯌꯨꯡꯅ ꯆꯣꯡꯊꯔꯛꯏ꯫ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯗꯝ ꯂꯥꯎꯅ ꯇꯥꯏ꯫ ꯃꯥꯒꯤꯗꯣ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯤꯑꯣꯏ ꯑꯃ ꯁꯥꯖꯔꯤꯕꯅꯤ꯫ ꯀꯩꯗꯧꯔꯦ ꯄꯂꯦꯝ? ꯅꯄꯥꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ꯫ ꯅꯣꯏ 1-2 ꯆꯤꯡꯂꯣꯝꯗ ꯆꯠꯂꯨ꯫ ꯅꯣꯡꯆꯨꯞꯂꯣꯝꯗꯅ ꯇꯝꯊꯤꯔꯕ, ꯇꯥꯏꯕꯪ ꯃꯤ ꯆꯥꯕ, ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯂꯩꯕ ꯄꯥꯠ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯣꯡꯄꯣꯛꯀꯤ ꯂꯣꯛꯇꯨꯗꯅ ꯒꯝꯚꯤꯔ ꯍꯥꯏꯔꯤꯕ ꯁꯥ ꯃꯈꯜꯗꯣ ꯑꯃꯨꯛ ꯂꯩꯔꯤꯕꯅꯤ꯫ ꯏꯃꯥ, ꯄꯥꯈꯠꯈꯤꯅꯨ꯫ ꯊꯦꯝꯕ, ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯌꯥꯝ ꯁꯥꯊꯤꯕ ꯑꯩ ꯂꯩꯔꯤꯕ ꯑꯁꯤꯗꯤ꯫ ꯅꯪꯒꯤ ꯅꯥꯎꯔꯤꯗꯣ ꯄꯥꯏꯔꯛꯑꯣ꯫ ꯅꯥꯎꯔꯤꯗꯤ ꯇꯜꯂꯦꯍꯦ, ꯂꯣꯡ ꯄꯥꯏꯔꯛꯀꯦ꯫ ꯂꯣꯡꯁꯨ ꯅꯥꯎꯔꯤꯁꯨ ꯄꯥꯏꯔꯛꯎꯅꯦ꯫ ꯃꯣꯏ ꯑꯅꯤꯗꯣ ꯆꯤꯡꯂꯣꯝꯗ ꯂꯥꯛꯏ꯫ ꯄꯥꯔꯤ, ꯀꯔꯤꯅꯣ ꯍꯥꯏꯌꯣ ꯊꯦꯝꯕ? ꯑꯩꯁꯤ ꯌꯦꯡꯕꯗ ꯁꯥꯊꯤꯕ ꯃꯥꯟꯕ꯭ꯔꯥ? ꯅꯣꯏ ꯕꯥꯖꯤꯗꯣ ꯀꯗꯣꯝꯗ ꯍꯥꯟꯅ ꯊꯤꯗꯣꯏꯅꯣ? ꯕꯥꯖꯤꯗꯣ ꯎꯖꯥꯎ ꯍꯧꯕ ꯆꯤꯡ ꯃꯇꯣꯟꯂꯣꯝꯗ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯦ꯫ ꯏꯇꯥꯎ, ꯆꯤꯡ ꯃꯇꯣꯟꯗ ꯍꯥꯟꯅ ꯀꯥꯔꯨꯁꯦ꯫ ꯏꯇꯥꯎ, ꯕꯥꯖꯤꯗꯣ ꯉꯥ ꯐꯥꯕ ꯑꯣꯏꯅ ꯆꯠꯈ꯭ꯔꯖꯥꯠꯂꯣ? ꯒꯨꯝꯕꯤꯔ ꯂꯩꯕꯔꯣꯝꯗ ꯀꯨꯝꯈ꯭ꯔꯖꯥꯠꯂꯣ? ꯅꯄꯥꯗꯣ ꯃꯊꯣꯡ ꯆꯥꯗꯕꯅꯤ꯫ ꯒꯨꯝꯕꯤꯔ ꯂꯩꯕ ꯂꯣꯛꯇꯨꯗꯤ ꯌꯥꯝ ꯁꯨꯛꯄꯅꯤ, ꯃꯇꯣꯝꯇ ꯆꯪꯕ ꯀꯤꯅꯤ꯫ ꯕꯥꯖꯤꯗꯣ ꯆꯤꯡꯗ ꯁꯣꯏꯗꯅ ꯀꯥꯔꯝꯅꯤ꯫ ꯊꯦꯡꯉꯦ, ꯅꯨꯃꯤꯠꯁꯨ ꯆꯪꯈꯤꯗꯧꯔꯦ꯫ ꯆꯤꯡꯁꯦ ꯀꯥꯅꯕ ꯇꯧꯁꯦ꯫
ꯁꯤꯡꯈꯣꯡꯗꯒꯤ ꯒꯨꯝꯕꯤꯔ ꯂꯩꯕ ꯃꯐꯝꯗꯨꯗꯤ ꯂꯥꯞꯅꯔꯕꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ ꯑꯗꯨꯒ ꯉꯥꯒꯤ ꯃꯤ ꯂꯩꯕ ꯏꯄꯥꯛ ꯑꯗꯨꯅ ꯆꯤꯡꯒꯤ ꯋꯥꯡꯃ ꯑꯣꯏꯕꯅꯤꯅ ꯈꯨꯜ ꯑꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯤ ꯑꯃ ꯆꯤꯡ ꯋꯥꯡꯃꯗ ꯀꯨꯝꯈꯤꯕꯗ ꯀꯌꯥ ꯈꯪꯒꯟꯗꯦ ꯄꯥꯔꯤꯒ ꯊꯦꯝꯕꯒ ꯆꯤꯡꯂꯣꯝꯗ ꯂꯥꯛꯄꯗ ꯂꯣꯛꯇ ꯂꯩꯕ ꯒꯨꯝꯕꯤꯔ ꯃꯄꯤ ꯑꯃ ꯂꯣꯛꯇꯒꯤ ꯅꯨꯡꯁꯥ ꯌꯥꯏꯕ ꯀꯥꯔꯤ ꯍꯛꯆꯥꯡꯁꯤꯗꯤ ꯂꯩꯈꯣꯡ ꯉꯥꯛꯇ ꯄꯨꯡꯇꯩ ꯇꯩꯔꯦꯗꯅ ꯉꯥꯁꯨ ꯆꯥꯗꯕ ꯀꯨꯏꯔꯦ ꯂꯣꯛꯁꯤꯗ ꯃꯅꯥ ꯃꯁꯤꯡ ꯐꯥꯎꯕ ꯍꯧꯕ ꯉꯝꯗ꯭ꯔꯦ ꯑꯐꯪ ꯑꯐꯪꯕ ꯆꯥꯕꯗ ꯀꯔꯤꯒꯤꯅꯣ ꯇꯥꯏꯕꯪ ꯃꯤꯁꯤꯡ ꯑꯁꯤꯅ ꯑꯩ ꯎꯕꯗ ꯀꯤꯔꯤꯕꯁꯦ ꯑꯩꯈꯣꯏꯁꯨ ꯇꯥꯏꯕꯪ ꯃꯤ ꯀꯤꯔꯤꯕꯅꯤꯅꯦ ꯇꯥꯏꯕꯪ ꯃꯤ ꯑꯅꯤꯅꯤꯅꯦ ꯑꯥꯗ ꯆꯠꯂꯤꯕꯁꯦ ꯁꯣꯝꯗ ꯆꯪꯂꯛꯂꯕꯗꯤ ꯐꯅꯤꯗ ꯆꯥꯕ ꯌꯥꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯤꯔꯝꯂꯕꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯧꯃꯜ ꯀꯥꯎꯔꯣꯏ ꯑꯩꯅ ꯄꯥꯔꯤꯒ ꯊꯦꯝꯕꯒꯗꯣ ꯆꯤꯡꯂꯣꯝꯗ ꯑꯣꯏꯅ ꯀꯥꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯆꯤꯡ ꯃꯊꯛꯇ ꯀꯥꯔꯒ ꯃꯄꯥꯕꯨ ꯀꯧꯔꯤ ꯑꯗꯨꯒ ꯄꯥꯔꯤꯒꯤ ꯃꯄꯥ ꯆꯥꯎꯕꯗꯤ ꯆꯤꯡꯈꯣꯡꯒꯤ ꯂꯝꯕꯤꯗꯨꯗ ꯐꯝꯂꯒ ꯏꯄꯥꯛꯇꯨꯗ ꯌꯦꯡꯂꯒ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯤ ꯇꯁꯦꯡꯅ ꯕꯥꯖꯤꯗꯣ ꯒꯨꯝꯕꯤꯔ ꯂꯩꯕ ꯂꯣꯛꯇꯨꯗ ꯆꯪꯈ꯭ꯔꯕꯖꯥꯠꯂ ꯏꯇꯥꯎ ꯂꯣꯛ ꯇꯥꯕ ꯂꯝꯕꯤꯗ ꯑꯃꯨꯛꯇ ꯀꯨꯝꯊꯁꯤꯔ ꯏꯇꯥꯎ ꯊꯦꯝꯕꯅ ꯏꯇꯥꯎ ꯑꯩꯗꯤ ꯀꯤ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯌꯦꯡ ꯂꯥꯛꯂꯁꯤ ꯁꯣꯝꯗ ꯆꯥꯎꯕꯗꯣ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯅꯨꯃꯤꯠ ꯇꯥꯒꯗꯧꯔꯦ ꯌꯨꯝꯗ ꯍꯟꯕꯅ ꯐꯗꯧ ꯃꯥꯜꯂꯦ ꯌꯨꯝꯗ ꯍꯜꯂꯒꯦꯗ ꯁꯤꯡꯖꯪꯗꯨꯅ ꯀꯗꯣꯝꯗ ꯂꯩꯈ꯭ꯔꯦ ꯑꯣ ꯁꯤꯗ ꯂꯩꯔꯦ ꯄꯥꯠꯇ ꯂꯩꯕ ꯉꯥ ꯃꯌꯥꯝ ꯑꯩ ꯌꯨꯝꯗ ꯍꯜꯂꯦꯀꯣ ꯀꯣꯟꯅ ꯏꯟ ꯂꯨꯡꯒ ꯄꯨꯔꯒ ꯐꯥꯕ ꯂꯥꯛꯂꯒꯦ ꯆꯥꯎꯕꯗꯣ ꯃꯥꯒꯤ ꯁꯤꯡꯖꯪꯗꯣ ꯄꯥꯏꯔꯒ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯏꯄꯥꯛꯇꯨꯗ ꯄꯥꯔꯤꯒꯤ ꯃꯄꯥ ꯆꯥꯎꯕ ꯉꯥꯏꯔꯤꯕ ꯆꯥꯅꯕꯤ ꯍꯥꯏꯔꯤꯕ ꯐꯠꯇꯕꯤ ꯉꯥꯒꯤ ꯅꯨꯄꯤꯗꯨꯗꯤ ꯆꯥꯎꯕ ꯆꯥꯍꯧꯗꯕ ꯑꯗꯨꯒꯤ ꯃꯊ꯭ꯋꯥꯏ ꯆꯥꯛꯅ ꯂꯩꯍꯧꯔꯤ ꯂꯥꯏꯅ ꯆꯥꯂꯦꯅ ꯉꯁꯤꯗꯤ ꯏꯇꯥꯔꯣꯏꯁꯤꯡ ꯂꯥꯛꯂꯒꯅꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯈ꯭ꯔꯒꯦ ꯃꯣꯏꯗꯤ ꯃꯐꯝꯁꯤꯗ ꯇꯥꯏꯕꯪ ꯃꯤ ꯂꯥꯛꯏ ꯍꯥꯏꯕ ꯈꯪꯍꯟꯕ ꯌꯥꯗꯦ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯄꯥꯔꯤꯒ ꯊꯦꯝꯕꯒꯗꯣ ꯃꯄꯥ ꯆꯥꯎꯕꯗꯣ ꯊꯦꯡꯅꯗꯕꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯑꯗꯨꯒ ꯆꯥꯎꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯉꯥ ꯅꯨꯄꯤꯗꯣ ꯏꯄꯥꯛꯇꯨꯗ ꯂꯨꯞꯈ꯭ꯔꯦ ꯒꯨꯝꯕꯤꯔꯗꯨꯁꯨ ꯂꯣꯛꯇ ꯆꯪꯈ꯭ꯔꯦ ꯄꯥꯔꯤꯒ ꯊꯦꯝꯕꯒ ꯍꯜꯂꯛꯄꯗ ꯃꯄꯥ ꯆꯥꯎꯕꯗꯣ ꯂꯝꯕꯤꯗ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯤ ꯏꯇꯥꯎ ꯕꯥꯖꯤ ꯅꯠꯇ꯭ꯔꯣ ꯑꯥꯗ ꯂꯥꯛꯏꯁꯦ ꯑꯣ ꯃꯥꯅꯤꯅꯦ ꯕꯥꯖꯤꯅꯤꯅꯦ ꯃꯥꯗꯤ ꯑꯁꯣꯝ ꯆꯤꯡꯌꯥꯒꯤ ꯂꯝꯕꯤꯁꯤꯗꯒꯤ ꯂꯥꯛꯏꯁꯤꯅ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕ ꯕꯥꯖꯤ ꯆꯥꯎꯕꯗꯣ ꯑꯃꯝꯕ ꯑꯗꯨꯗ 이붕어 너쩌니 거울시모 마니네 템바가니네 이붕어 템바 나빠니네 모이 아니다 싸우버기 만학다 상레이 너희 아니디 까다이데 짤루리바 누미당 와이람 징롬다 라아디 농사 कई थी बचत पदे और मरोइना बाजे नते बाजीना नमित हेक तारकपगा चिंगदे हेक्ता चलिसे नुपी अतोंबी अमा चिंग मथक्ता थम्ब्रा हई अंगावा ही सानाबा उ थ्रिरिबनीने अदुगा अमु इपाकलोमदा कुमलुरिबनी थेंबना मनातोंदा सुक्तोकलगा इपाकतदी कैदौबा चलुरिबा इपाकता ngale ngasang saba yaba komate ama kansinsira yengena kumlubani पारी द चटपा खंगलेप लेपगा करे पात कुमलुई हैबा कुमहै तौरुबनी थेंगेना लागलबनी बाजिया पातो मी चाबा ngale हाइना अहल सिंगना हैबदो निंगसिंगुको है कीगदबा मफमददी कीद्रदना nga फाफमदुदा करिगी कीरिनो युम चसिला लेपा लेरनु ला अहल सिंगना लिरिबा वारिदो नोंपोक लोंगी लोकतुगी वारिनी गुम्बीर लेबा लोकतुगी वारिने मफमदुदा सन इरोई चंखिबा अदुमने थोकलक्लरोइदबनी बो चावबना गुम्बीर लेबा लोकतुगी वारी लिलिदुना मोय अहुमदु पुन्ना मयुमदा हलकले नौमनिनिगी मतुंग चावबदु मागी सिंजंगदु पाइरगा चिंग ताबा लंबी अदोमदा मतोमता अमुक लाई अइना ngahन चिंग मथक्तगी उखिबदु मी तंखाई nga तंखाई ओइबा nga gi मीनी अइना मोय अनिदा हाइदोक्तबनी नुपीदुना थंबाल हौबा फुंदी मनक्ता तावरगा लैबा हिदुगी मनाक्ता इराकनबा सारगा लैबदु अइना खंगलोय खनब्रा खंगदेने फाबा ngamlabadi itu oithोके पटयाइदा ngasang सारगा अतोंबी ओइना थमलगा युम पांथोके लंबीसी सोमदा नत्रा इबुंगलागा गुम्बीर लेबा लोकलोमदा मराइना अइ थीबा चचखिसनी इहे
ꯂꯝꯕꯤꯁꯦ ꯀꯅꯥ ꯑꯃꯠꯇ ꯆꯠꯅꯗ꯭ꯔꯕꯅꯤꯅ ꯑꯃꯨꯛ ꯁꯣꯡꯖꯤꯜꯂꯝꯃꯤꯅꯦ ꯇꯧꯔꯤꯕꯁꯦ꯫ ꯆꯥꯎꯕꯗꯣ ꯑꯁꯣꯡꯕ ꯂꯝꯕꯤꯗꯣ ꯍꯥꯏꯗꯣꯛꯂꯒ ꯉꯥꯒꯤ ꯅꯨꯄꯤ ꯆꯥꯅꯕꯤ ꯂꯩꯕ ꯄꯥꯠꯇꯨꯗ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯃꯨꯛ ꯄꯥꯔꯤꯒꯤ ꯃꯃꯥꯗꯣ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯂꯝꯄꯥꯛꯂꯣꯝꯗ ꯑꯃꯨꯛ ꯆꯦꯜꯂꯛꯂꯦ꯫ ꯀꯗꯣꯝꯗꯅꯣ ꯃꯥꯅ ꯍꯦꯛ ꯂꯩꯕ ꯃꯐꯝꯗꯨꯕꯣ? ꯊꯦꯝꯕꯁꯨ ꯎꯗꯦꯅꯦ ꯇꯧꯔꯤꯕꯁꯦ꯫ ꯄꯥꯔꯤ! ꯄꯥꯔꯤ! ꯊꯦꯝꯕ! ꯍꯣ ꯊꯦꯝꯕ! ꯅꯄꯥꯗꯣ ꯆꯤꯡꯂꯣꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦꯅꯦ꯫ ꯄꯥꯔꯤꯒꯤ ꯃꯃꯥꯗꯣ ꯂꯝꯄꯥꯛꯇ ꯂꯦꯞꯄꯒ ꯃꯇꯣꯝꯇ ꯂꯥꯎꯔꯤꯉꯩ ꯄꯥꯔꯤꯒ ꯊꯦꯝꯕꯒꯗꯣ ꯂꯧꯕꯨꯛꯀꯤ ꯆꯔꯨ ꯏꯀꯨ ꯃꯔꯛꯇꯒꯤ ꯄꯥꯔꯤꯅ "ꯑꯩꯈꯣꯏ ꯃꯥ ꯅꯠꯇ꯭ꯔꯣ ꯏꯕꯥꯅꯤ ꯀꯧꯔꯤꯁꯤꯕꯣ? ꯃꯩꯗꯣ ꯀꯣꯟꯅ ꯊꯥꯔꯁꯤ, ꯕꯥꯖꯤ ꯑꯃꯨꯛꯇ ꯀꯧꯔꯨꯁꯤ꯫ ꯌꯥꯝ ꯉꯜꯂꯤꯌꯦ, ꯍꯣꯔꯦꯟ ꯆꯠꯁꯤ ꯏꯇꯥꯎ꯫ ꯎꯆꯦꯛꯁꯤ ꯂꯧꯔꯒ ꯆꯥꯕ ꯂꯣꯏꯔꯒ ꯆꯠꯁꯤ꯫ ꯎꯆꯦꯛꯇꯣ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯆꯥꯔꯁꯤ꯫ ꯕꯥꯖꯤꯗꯣ ꯒꯨꯝꯕ꯭ꯔꯤ ꯂꯩꯕ ꯂꯣꯛꯂꯣꯝꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯕꯗꯤ ꯐꯔꯛ ꯇꯥꯅꯤ꯫ ꯑꯦ, ꯃꯥꯗꯤ ꯒꯨꯝꯕ꯭ꯔꯤ ꯂꯩꯕ ꯃꯐꯝꯗ ꯀꯩꯒꯤ ꯆꯪꯗꯣꯏꯕ? ꯃꯥꯅ ꯍꯦꯟꯅ ꯈꯪꯂꯕ ꯃꯐꯝꯗꯨꯗ꯫ ꯏꯇꯥꯎ, ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯗꯨꯅꯤ꯫ ꯀꯥꯔꯟ ꯌꯥꯝ ꯇꯥꯕ ꯑꯍꯟꯅꯤ, ꯃꯤꯀꯤ ꯂꯥꯏꯀꯤꯗꯕ ꯑꯍꯟꯅꯤ꯫ ꯂꯥꯛꯑꯣ, ꯍꯧꯒꯠꯂꯣ, ꯊꯨꯅ ꯆꯠꯁꯤ꯫ ꯃꯣꯏ ꯑꯅꯤꯗꯣ ꯃꯃꯥꯗ ꯍꯥꯏꯔꯝꯗꯅ ꯃꯄꯥ ꯆꯥꯎꯕ ꯊꯤꯕ ꯆꯤꯡꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯃꯃꯥꯗꯣ ꯃꯇꯣꯝꯇ ꯄꯥꯔꯤꯒ ꯊꯦꯝꯕꯒ ꯀꯧꯔꯒ ꯂꯩꯍꯧꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯆꯥꯎꯕꯗꯣ ꯄꯥꯔꯤꯒ ꯊꯦꯝꯕꯒꯗꯣ ꯂꯝꯕꯤꯗ ꯃꯥꯌꯣꯛꯅꯔꯦ꯫ ꯄꯥꯔꯤꯅ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ "ꯕꯥꯖꯤ ꯅꯠꯇ꯭ꯔꯣ ꯑꯥꯗ ꯃꯀꯣꯛꯇ ꯐꯤ ꯌꯦꯠꯂꯒ ꯂꯥꯛꯏꯁꯦ? ꯕꯥꯖꯤ ꯅꯠꯇ꯭ꯔꯗꯤ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯃꯐꯝꯁꯤꯗꯕꯨ ꯏꯇꯥꯎ? ꯕꯥꯖꯤ, ꯅꯪ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯅꯤ꯫ ꯃꯣꯏ ꯑꯅꯤꯗ ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ "ꯕꯥꯖꯤ, ꯅꯪꯁꯦ ꯐꯔꯛ ꯌꯥꯝ ꯐꯨꯏꯕꯣ꯫ ꯀꯥꯟꯅꯗꯕꯗ ꯑꯩꯈꯣꯏꯗ ꯌꯥꯝ ꯌꯦꯠꯂꯤꯕꯣ꯫ ꯑꯩꯅ ꯅꯣꯏ ꯑꯅꯤꯗ ꯀꯔꯤꯗ ꯌꯦꯠꯂꯤꯕ? ꯕꯥꯖꯤ, ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯒꯨꯝꯁꯤ꯫ ꯆꯤꯡ ꯃꯊꯛꯇ ꯅꯨꯄꯤ ꯊꯝꯕ꯭ꯔꯣ ꯅꯪꯒꯤ? ꯅꯪ ꯀ ꯍꯥꯏꯅꯩ ꯃꯄꯥꯗ? ꯍꯩ, ꯉꯥ ꯐꯥꯐꯝ, ꯉꯥꯁꯪ ꯁꯥꯐꯝ ꯃꯐꯝ ꯌꯦꯡꯂꯨꯕꯅꯤ ꯍꯥꯏꯔꯦꯗꯅ ꯑꯩꯅ꯫ ꯌꯨꯝꯗ ꯍꯜꯂꯁꯤ ꯂꯥꯛꯑꯣ, ꯑꯩ ꯃꯥꯡ ꯊꯥꯔꯝꯃꯒꯦꯀꯣ꯫ ꯆꯥꯎꯕꯗꯣ ꯄꯥꯔꯤꯒ ꯊꯦꯝꯕꯒꯒꯤ ꯃꯥꯡ ꯊꯥꯔꯒ ꯒꯣꯡ ꯒꯣꯡ ꯆꯠꯈ꯭ꯔꯦ꯫ ꯃꯣꯏ ꯑꯅꯤꯗꯨꯁꯨ ꯁꯥꯎꯔꯒ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯉꯥꯒꯤ ꯃꯤ ꯂꯩꯕ ꯄꯥꯠꯇꯣ ꯉꯥꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯂꯒ ꯏꯁꯤꯡꯗ ꯏꯔꯣꯏꯕꯤ ꯁꯥꯟꯅꯔꯤ꯫ ꯉꯥ ꯅꯨꯄꯤ ꯑꯃꯅ "ꯐꯖꯗ꯭ꯔ ꯏꯇꯥ? ꯑꯩꯈꯣꯏ ꯉꯥꯁꯤꯡꯗꯒꯤ ꯊꯛꯇꯣꯔꯛꯄ ꯑꯔꯪꯕꯁꯤꯡꯁꯤꯅ ꯏꯁꯤꯡ ꯄꯥꯠꯁꯦ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤꯕꯁꯦ." ꯉꯥ ꯅꯨꯄꯤ ꯑꯃꯅ "ꯌꯥꯝ ꯐꯖꯩꯌꯦ ꯏꯇꯥ, ꯑꯗꯣ ꯉꯁꯤꯗꯤ ꯏꯇꯥ ꯆꯥꯅꯕꯤꯗꯣ ꯊꯣꯛꯂꯛꯄ ꯎꯗꯦꯅ꯫ ꯃꯥꯒꯤ ꯅꯨꯄꯥꯒ ꯀꯣꯏꯕ ꯆꯠꯈ꯭ꯔꯕꯖꯥꯠꯂꯣ ꯍꯥ?" "ꯆꯠꯂꯝꯅꯤ ꯁꯣꯏꯗꯅ ꯏꯇꯥ, ꯑꯥꯒꯤ ꯏꯁꯤꯡ ꯂꯩꯔꯥꯏ ꯂꯩꯕꯔꯣꯝꯗ ꯇꯥꯏꯕꯪ ꯃꯤ ꯌꯥꯝꯅ ꯀꯨꯝꯃꯤ ꯍꯥꯏꯕꯅꯤ." ꯉꯥ ꯅꯨꯄꯤ ꯑꯇꯩꯁꯨ ꯄꯥꯛ ꯆꯥꯎꯔꯕ ꯏꯁꯤꯡ ꯄꯥꯠꯇꯨꯗ ꯃꯥꯒꯤ ꯊꯣꯛꯄ ꯏꯔꯣꯏꯕꯤ ꯁꯥꯟꯅꯔꯤ꯫ ꯑꯗꯨꯒ ꯆꯥꯅꯕꯤ ꯀꯧꯕꯤ ꯉꯥ ꯅꯨꯄꯤꯗꯨꯒ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯒ ꯏꯁꯤꯡ ꯂꯩꯔꯥꯏ ꯑꯃꯗ "ꯆꯥꯅꯕꯤ, ꯂꯩꯔꯥꯏ ꯃꯄꯥꯜꯁꯤꯗ ꯂꯨꯝꯃꯒ ꯑꯉꯥꯡ ꯈꯔ ꯀꯨꯝꯊꯔꯛꯄ꯭ꯔꯥ ꯌꯦꯡꯁꯤ." "ꯃꯐꯝꯁꯤꯗ ꯅꯨꯃꯤꯗꯥꯡ ꯏꯔꯨꯖꯕꯅꯤ꯫ ꯑꯥꯗ ꯑꯩꯈꯣꯏꯒꯤ ꯉꯥ ꯅꯨꯄꯤꯁꯤꯡꯅ ꯏꯔꯣꯏꯕꯒꯤ ꯑꯔꯥꯞꯄꯗ ꯊꯋꯥꯟꯃꯤꯆꯥꯛꯀꯨꯝ ꯏꯁꯤꯡ ꯏꯄꯥꯛꯁꯦ ꯇꯔꯪ ꯇꯔꯪ ꯂꯪꯅ ꯉꯥꯜꯂꯤꯁꯦ ꯃꯣꯏ ꯌꯦꯡꯕ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤ." "ꯑꯣ, ꯑꯗꯨꯗꯤ ꯏꯕꯥꯅꯤꯁꯨ ꯉꯥꯏꯍꯥꯛ ꯏꯔꯣꯏꯕꯤ ꯁꯥꯟꯅꯁꯤꯗꯅ." "ꯍꯣꯏ, ꯏꯔꯣꯏꯁꯦ." ꯃꯣꯏ ꯑꯅꯤꯗꯣ ꯑꯃꯝꯕ ꯑꯗꯨꯗ ꯏꯁꯤꯡꯗ ꯖꯣꯝꯖꯥ ꯏꯔꯣꯏꯔꯤꯉꯩ ꯏꯁꯤꯡ ꯏꯄꯥꯛꯇꯨꯒꯤ ꯂꯩꯔꯥꯏ ꯃꯊꯛꯇ ꯌꯣꯡ 50-60 ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯣꯏ ꯃꯌꯥꯝꯗꯣ ꯑꯔꯥꯞꯄꯗ ꯎꯔꯤꯕ ꯑꯔꯪꯕ ꯉꯥꯒꯤ ꯃꯤꯁꯤꯡꯗꯨꯗ ꯌꯦꯡꯂꯒ ꯌꯣꯡ ꯑꯃꯅ "ꯀꯥꯟꯅꯗꯦ, ꯉꯁꯤꯗꯤ ꯑꯥꯗ ꯎꯔꯤꯕ ꯑꯔꯪꯕ ꯉꯥ ꯃꯌꯥꯝ ꯏꯔꯣꯏꯔꯤꯕꯁꯦ ꯑꯁꯤ ꯇꯥꯅ ꯏꯔꯣꯏꯔꯒ ꯆꯠꯁꯤ." ꯌꯣꯡ ꯑꯃꯅ "ꯍꯣꯏ, ꯆꯠꯁꯤ, ꯐꯥꯔꯨꯁꯤ, ꯄꯥꯠꯁꯤꯗ ꯃꯣꯏ ꯆꯥꯛꯇꯥꯕ ꯌꯥꯔꯣꯏ." ꯆꯥꯅꯕꯤꯒ ꯃꯥꯒꯤ ꯅꯨꯄꯥꯒꯗꯣ ꯌꯣꯡ ꯃꯌꯥꯝꯗꯣ ꯎꯕꯗ ꯂꯥꯞꯅ ꯏꯔꯣꯏꯕ ꯂꯦꯞꯄꯒ "ꯇꯨ, ꯑꯥꯗ ꯑꯉꯥꯡ ꯃꯌꯥꯝ ꯏꯔꯣꯏꯒꯗꯧꯒꯤ ꯏꯁꯤꯡ ꯃꯄꯥꯟꯗ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯏꯇꯥꯁꯤꯡꯅꯗꯤ ꯃꯣꯏ ꯑꯁꯦ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯦ, ꯌꯣꯡꯅꯦꯌꯦ꯫ ꯀꯥꯟꯅꯗꯦ, ꯑꯃ ꯑꯅꯤ ꯁꯠ ꯁꯠ ꯐꯥꯔꯒ ꯄꯨꯈ꯭ꯔꯁꯦ." "ꯍꯩ, ꯆꯥꯅꯕꯤ, ꯉꯥꯏꯈꯣ, ꯃꯣꯏꯁꯤꯡꯁꯤ ꯇꯥꯏꯕꯪ ꯃꯤ ꯃꯥꯟꯗꯦ, ꯌꯣꯡ ꯃꯥꯜꯂꯤ." "ꯀꯔꯤ, ꯌꯣꯡꯅꯦ ꯍꯥꯏꯕ? ꯐꯔꯦ ꯀꯩꯅꯣ ꯑꯗꯨꯗꯤ, ꯌꯣꯡꯗꯤ ꯑꯃꯨꯛꯇ ꯆꯥꯗ꯭ꯔꯤ, ꯉꯁꯤ ꯐꯥꯔꯒ ꯆꯥꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯂꯥꯛꯑꯣ, ꯏꯔꯨꯞꯄꯒ ꯂꯣꯟꯅ ꯆꯪꯉꯨꯔꯁꯤ." ꯁꯣꯝꯗ ꯌꯣꯡꯁꯤꯡ ꯑꯗꯨꯁꯨ ꯏꯁꯤꯡ ꯏꯄꯥꯛꯇ ꯏꯔꯣꯏꯕꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛ ꯏꯁꯤꯡꯗ ꯖꯣꯝ ꯆꯣꯡꯊꯅꯔꯤ꯫ ꯑꯗꯨꯒ ꯆꯥꯅꯕꯤꯒ ꯃꯥꯒꯤ ꯅꯨꯄꯥꯒꯁꯨ ꯊꯨꯅ ꯌꯥꯡꯅ ꯆꯪꯁꯤꯜꯂꯛꯂꯒ ꯏꯁꯤꯡꯗ ꯏꯔꯣꯏꯕ ꯌꯣꯡ ꯃꯆꯥ ꯑꯃ ꯃꯌꯥꯅ ꯇꯥꯞ ꯂꯥꯎꯅ ꯆꯤꯛꯑꯒ ꯏꯁꯤꯡ ꯃꯅꯨꯡꯗ
soro soro chinglaga amuk lupkhibaga mathakta laiba yong yakhai humpudu isingda jom jom launa chongthanari aduga moi ani du fagadabagi isingda iroiraga koitan tanaba haurakle chanabigi nupana ising manungda is sidi mahong amagi yongnina chanabi yongdo thuna thadoklam sidringai thuna pithoklam chanabido magi nupada sauna khigatlaga yaroi kem tawroi ising manungda moina khudum chanba ngamba nate thuna yangna senselao moi ani do moigi leifam tamna thuna yangna irupaga lakpagi tungda yong singdosu angakpa maong amada isingda irupaga moi ani do amuk tanarakle sanabido itha thajadana akiba phawri adubu moi ani do chenbadi leplamde ayu angan badani nga napi singna iroiramba ising mafam aduda nga napi kun kuntra inai tairaga siraga tawraga leiri asiba singdugi marakta chanabigi nupa dusu siraga tawri aduga chanabiduna sirum narum mamaido frang khapaga tawraga leiri moi singado namidang yongna hatlamba oigadawribani somda ayukto parigi mapa chawbado ngasidi patlomda yamngana chaningbagi manil ama phawri ngasidi ngana chalaga nga nupi phajabido hek thokrakpaga langsina langaga pharake langdo sangoigi sagai sida thamkhibani ne chatnaba tawbana pharisidi chawbudu magi hoi mai haidaba khujattu tawraga chakre somda parigi mamana parigi tumpham kada ibungo napase kadaidano ma amuk chakre haibani mi parido oron tumlaga khonjal phairi ima bajido chingmathakta nupi ama thiraga leire habani leikhrsano dum ima so nupa ama thiraga nayum bankro namit khudingi question sanaraga wadu sharu aduna yam farabani ma parigi mamado nakalda thongak chei ama leibado tap launa pairaga parida set kanthare parido o khongkhai lauraga mapalomda chenki nongthilni pariga thembaga do khongi lampaktu da famlaga parina itaw tasengna bajina chalise kada da oirajano nahan mukna mafam amada thengni aduga amukna mafam amadagi thole magi se kari thiri bajano pata ngasang sani haidudi bajigi do ngasang sabagi nate ma ngasina kadomda chalamgadoiba kanade mata mangnabani chalaga thirase bajido sirade imado ngawdana chakhrani moi ani do chingyada amuk lepaga parina nahan makhaide lambida thengnabani ngasidi thengnadini mana patlomdagi halakpani haido kadomdagi laino sini hoida aidi kok ngawre ngasidi fajana namina chap yungbaga wabana yadre isingsu fajana khawrangle ising thafam thisi nang sing thakninga haba to ada lok leise asida changaga thause kari haba gumbi leba lok sida ising thauso haba kanana gumbi lei haino ne ngawba law ibani changusi pari do yam ki daba saraga thembodo chinglaga gumbi leiba lok to tamna soro chingaga puri aduga lok manakta lepaga parina mataida fajana famaga ising da thau nangna fajana thakpa yare haikanda ayam thaktoini thembodo parida haifai ki ne yengaga tapna phamaga ising do kallaga thai aduga parida aide puthale ta nanga mu thodana thaktoini gaino kanade paktharaga oina chinge ada ising mayada leiriba singa sidi numit yumbi mapi ngaktane parido paktharaga loki ising do chinge hektaubaga lam tara muk sangba gumbirgi machindo parina ising thaiba adugi hek mamangda tapna phawale moi ani do khangpre khangna lauraga senthori gumbir do ising dagi tapna kakhale aduga gumbir do na moi ani da noi ani aingonda kigano ada loksigi mayai da leiba gumbir singa sisu kigano aikhoi sahing sade taibang mi noina aikhoi bu kigano pari ga thembaga di mamanga chap manakhre thembana itaw sigi ising se kok thina ngawre ai hoi da ai di thakjingai ngawbana hankhre tawrise kanade yumda halase moi ani da taranga mada chatpa haubaga gumbir do moi ani da kauri taibang mi ani aina khoi ani dagi
mateng amakak nizage. Sidi kainomani na itaw. Kanade, masige gumbiri matak sa tunglaga yung pauba thela si kanade ay oksitarang chale. Noy, ising si thaglaga kok ngawba na tinahaani. Mangsunati. Ay na noy ani tingani. Tawba-tabo, noy ani ay gimateng amata pangbiyo. Ay ko'y na layriba lok asida. Ay ko'y na tsaba yaba chinjak amata laytre. Maram asina ay ko'y gichana thaknaba chinjak phangba ising achawba layba mafam amada pubiyo. Ngay ko'y ta, nang ngawraso ay di ngawba mande. Gumbir se miro lole. Themba na peri-peri. Hoy, gumbir se ibani chanaba khadrak tawre. Khadrak tawba na temagi se. Chage di ngasay na sakrani. Gumbir, ay wa amata hangi. Chinga sige wa amada pat amale. Ay ko'y mafam adugi sangpam khangdre. Ay ko'y ani ay ko'y gi baji thiba lakpani. Baji do pat aduda hek chali hai. Ay baji chanaba ware. Nana pat adugi lambi da pubiro. Aduga nang mafam da lay jahoro. Pato nanggi oijaro. Nga su yamna chaba phangani. Ay na layriba lok asige ising ase pat adugi machumni. Thaina matamgi miyoy ayamba pat adugi sangpham loina khangi. Adubu pat adugi kha nongsup thangbadagi hauraga tamthiba sanga singna khundaba haurakpadagi taibang mi amata changba ngamkhidabani. Makhoi singdo kibadagi lambi su thingjinkibani. Ado ching matol asidagidi pat adu ubani. Pat adu ching mathaktagi uriba yengbada phajaba pat adu oire. Aidi isam chamna lau uba yadaba pat oirabai khaluredana. Phare oiningbo oijarasano. Ngasidi aikoi nangi mateng panglagi. Aikoi ahum pat aduda chalasi. Pat aduda taibang mi tangkhai nga tangkhai oiba yamna tamthiba thawai panba kanglup ama leibani. Mafamduda aikoi fawba leiba ngamdabadagi ching asigi manungda ifut amale. Madu fawdoklaga aiga aigi nupiga mafam sida chelakhibani. Somda pat mapal da chawbado u macha ama yalaga patpanda phampham ama semlaga phanadi kuirine ngagi nupido ukhidaba lairian naga chathokhraba jala. Aibo pat sigi mapal da koina chalaga yengbana phadori bazala. Chatpe yade. Nongsup thangba pat asigi mapal da yamna tamthiba yong makhal khara lei haina ahal lamal singna takpirami. Makhoidi atopa thawai panba amatana ayat apan piba yade hai. Aduna henjiluba yaba nate. Karino isingda masu tawsilakliba se. Chawbada fuklaw na hawgalaga ising manungda nga masal chikhainaba yawraba jala. Masidi kumlaga yengbana fani. Thabak lakladi thabak pangthokba tabani. Chawbado akibaga leite patuda jomlawna chongthaki. Somdana pariga thembagado gumbir mathaktuda tonglaga pat adugi lambi thiduna lakpa haure. Chawbado isingda kumlaga tawrakliba mafamdo koithi thibada nga napi asiba mayam ama arapada tawraga leibado ubada chawbado kibana loikre. Karino side nga gi mingakta. Ada asiba mayam ama tawraga leibasi nga gi mingaktanine. Ay am kire. Pachida lare na hatpo iduni. Ay am kire. Ay chile. Chawbada masa thak ni kai ising lairai lomda thuna chengkhalai. Somdana pariga thembaga gumbirga do lambi thiraga lakpada narak mongsong mayam koi phawrami. Asibagi khayatagi mathwai nanthok haurabi phattabi nga nupi adudi gumbir leiba loktuga samnaba ising tafam ifut adugi sangfamda masapumba ina pungtai tai kai. Pat asida leiba ngagi miloina tamthiba yongsingna tumna hatkraba. Adu yamna tamthiramgani haibadi aidi khanglude. Ifut asilan thoklaga lok achauba ama lei haibani. Mafamduda matam khara chaktaraga leirubana phani. Maramdi pat asida siraga tawriba apu masa singse loina mangkhibaga hallaki.
ꯐꯠꯇꯕꯤ ꯉꯥ ꯅꯨꯄꯤꯗꯨ ꯏꯐꯨꯠ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯆꯥꯎꯕꯁꯨ ꯃꯌꯨꯝꯗ ꯀꯤꯕ ꯍꯦꯟꯃꯟꯗꯅ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯄꯥꯔꯤꯒ ꯊꯦꯝꯕꯒ ꯒꯨꯝꯕꯤꯔꯒꯗꯨꯁꯨ ꯂꯝꯕꯤ ꯊꯤꯕꯗ ꯌꯣꯡ ꯂꯩꯕ ꯃꯐꯝ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯨꯔꯦ ꯑꯥꯗ ꯂꯝꯕꯤ ꯑꯃ ꯂꯩꯔꯤꯕꯁꯤꯕꯨ ꯄꯥꯠ ꯆꯪꯐꯝ ꯑꯣꯏꯒꯗꯧꯔꯤꯕ ꯅꯠꯇ꯭ꯔꯥ ꯊꯦꯝꯕꯅ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯕꯥꯖꯤ ꯊꯤꯕ ꯂꯥꯛꯄꯅꯤ ꯀꯣꯏꯕ ꯂꯥꯛꯄ ꯅꯠꯇꯦ ꯊꯨꯅ ꯆꯪꯉꯒ ꯌꯦꯡꯁꯤ ꯄꯥꯔꯤꯅ ꯐꯅ ꯂꯥꯞꯅꯗꯤ ꯂꯥꯛꯂꯤꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯅꯨꯃꯤꯠ ꯆꯪꯈꯤꯗꯧꯔꯦ ꯀꯥꯟꯅꯗꯦ ꯏꯌꯥꯝꯕ ꯒꯨꯝꯕꯤꯔ ꯃꯅꯨꯡꯗ ꯆꯪꯂꯁꯤ ꯃꯣꯏ ꯑꯍꯨꯝꯗꯣ ꯂꯝꯕꯤꯗꯨꯗ ꯆꯪꯂꯛꯄꯗ ꯑꯔꯥꯞꯄꯗ ꯌꯣꯡ ꯃꯆꯥ ꯃꯆꯥ ꯈꯔ ꯏꯁꯤꯡꯗ ꯖꯣꯝꯖꯥ ꯆꯣꯡꯊꯔꯒ ꯏꯔꯣꯏꯔꯒ ꯂꯩꯔꯤꯕꯗꯨ ꯃꯣꯏ ꯑꯍꯨꯝꯅꯁꯨ ꯑꯃꯨꯛ ꯎꯔꯦ ꯏ ꯑꯩꯈꯣꯏꯗꯤ ꯇꯝꯊꯤꯔꯕ ꯌꯣꯡꯒꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯨꯔꯦꯗꯅ ꯅꯍꯥꯅꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯌꯥꯝ ꯊꯨꯅ ꯍꯟꯅꯕ ꯇꯧꯁꯤ ꯃꯣꯏ ꯑꯍꯨꯝꯗꯣ ꯌꯣꯡ ꯂꯩꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯄꯗ ꯒꯨꯝꯕꯤꯔꯅ ꯆꯦꯟꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯏꯔꯣꯏꯔꯝꯕ ꯌꯣꯡ ꯑꯃ ꯑꯅꯤꯅ ꯎꯈ꯭ꯔꯦ ꯌꯣꯡ ꯃꯆꯥ ꯑꯃꯅ ꯑꯩꯈꯣꯏꯗ ꯂꯝꯗꯥꯕ ꯇꯥꯏꯕ ꯃꯤ ꯂꯥꯛꯂꯤ ꯇꯝꯊꯤꯕ ꯁꯥ ꯑꯃꯁꯨ ꯄꯨꯔꯛꯂꯦ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯌꯦꯡꯊꯣꯛꯂꯝꯂꯒ ꯆꯦꯟꯈ꯭ꯔꯦ ꯇꯥꯟꯅꯔꯒ ꯍꯥꯠꯂꯁꯦ ꯃꯣꯏ ꯑꯍꯨꯝꯗꯣ ꯌꯨꯝ ꯌꯧꯅꯕ ꯌꯥꯝ ꯊꯨꯅ ꯆꯦꯜꯂꯛꯄꯒꯤ ꯂꯝꯕꯤ ꯃꯃꯥꯡꯗ ꯌꯣꯡ 100ꯃꯨꯛ ꯃꯣꯏ ꯑꯍꯨꯝꯗꯣ ꯊꯠꯂꯒ ꯂꯩꯔꯝꯂꯦ ꯏꯁ ꯌꯣꯡ ꯃꯌꯥꯝꯁꯤꯗꯤ ꯈꯨꯜ ꯌꯧꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯣꯏꯅ ꯁꯤꯔꯗꯕ꯭ꯔꯣ ꯊꯦꯝꯕ ꯍꯥꯎ ꯑꯩ ꯌꯥꯝ ꯀꯤꯔꯦ ꯄꯥꯔꯤ ꯑꯩ ꯒꯨꯝꯕꯤꯔꯒꯤ ꯃꯕꯨꯛꯁꯤꯗ ꯆꯪꯉꯒ ꯂꯣꯠꯂꯒꯦ ꯍꯣꯏ ꯒꯨꯝꯕꯤꯔꯒꯤ ꯃꯌꯥꯗ ꯆꯪꯉꯒ ꯄꯨꯝꯅ ꯌꯣꯠꯍꯟꯈ꯭ꯔꯣ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡꯇꯣꯏ ꯇꯣꯏꯈꯩ ꯊꯣꯛꯂꯛꯅꯕ ꯀꯥꯟꯅꯗꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯥꯠꯇ ꯂꯩꯕ ꯉꯥꯒꯤ ꯃꯤꯁꯤꯡꯗꯨꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯔꯕ ꯌꯣꯡꯁꯤꯡꯁꯦ ꯑꯃ ꯑꯅꯤꯗ ꯑꯣꯏꯔꯕꯁꯨ ꯍꯥꯠꯇꯣꯛꯂꯝꯂꯒ ꯁꯤꯔꯕꯁꯨ ꯁꯤꯔꯁꯤ ꯃꯣꯏ ꯇꯝꯅ ꯆꯦꯟꯁꯤꯜꯂꯁꯤ ꯃꯣꯏ ꯑꯍꯨꯝꯗꯣ ꯂꯥꯎꯔꯒ ꯌꯣꯡ ꯃꯔꯛꯇꯨꯗ ꯆꯦꯟꯁꯤꯟꯕꯒ ꯄꯥꯔꯤꯒꯤ ꯃꯄꯥꯅ ꯈꯨꯟꯖꯥ 2,000-3,000 ꯍꯧꯔꯒ ꯁꯥ ꯍꯥꯠꯁꯦ ꯂꯥꯏꯔꯦꯟ ꯍꯥꯠꯁꯦ ꯍꯥꯏꯅ ꯂꯥꯎꯔꯒ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯌꯣꯡꯁꯤꯡꯗꯣ ꯃꯃꯩ ꯁꯠ ꯌꯨꯡꯈꯠꯅꯩ ꯌꯣꯡ ꯑꯃꯅ ꯎꯏ ꯑꯩꯈꯣꯏ ꯍꯥꯠꯄ ꯂꯥꯛꯂꯦ ꯑꯩꯈꯣꯏ ꯃꯐꯝꯁꯦ ꯊꯥꯗꯣꯛꯂꯒ ꯌꯥꯝ ꯊꯨꯅ ꯀꯗꯥꯏꯗꯅꯣꯃ ꯆꯦꯟꯈ꯭ꯔꯁꯤ ꯌꯣꯡ ꯑꯃꯅ ꯇꯥꯏꯕꯪ ꯃꯤ ꯃꯌꯥꯝꯁꯤꯗꯤ ꯑꯩ ꯍꯥꯟꯅ ꯆꯦꯜꯂꯝꯂꯒꯦ ꯌꯣꯡ ꯑꯃꯗꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯆꯦꯟꯈ꯭ꯔꯦ ꯌꯣꯡ ꯑꯇꯩꯁꯨ ꯈꯨꯟꯖꯥ 1,000 ꯀꯌꯥꯗꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯍꯨꯞꯇꯅ ꯃꯦꯟꯃꯥꯟ ꯇꯥꯗꯈꯩ ꯆꯦꯟꯅꯈ꯭ꯔꯦ ꯒꯨꯝꯕꯤꯔꯅ ꯍꯤꯡꯗꯤ ꯍꯤꯡꯂꯦꯗꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯥꯔꯤꯅ ꯃꯊꯣꯡ ꯆꯥꯗꯕ ꯏꯄꯥꯅꯤ ꯑꯗꯣ ꯏꯄꯥ ꯊꯤꯕ ꯆꯠꯄꯗ ꯏꯄꯥꯅ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯜꯂꯦꯗꯅ ꯀꯥꯟꯅꯗꯦ ꯒꯨꯝꯕꯤꯔ ꯑꯩꯈꯣꯏꯒꯤ ꯏꯌꯨꯝ ꯈꯨꯡꯒꯪꯂꯣꯝꯗ ꯑꯣꯏꯅ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯁꯣꯝꯗ ꯄꯥꯔꯤꯒ ꯊꯦꯝꯕꯒꯗꯣ ꯒꯨꯝꯕꯤꯔ ꯃꯊꯛꯇ ꯇꯣꯡꯉꯒ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯥꯞꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯈꯨꯟꯖꯥꯁꯤꯡꯗꯨ ꯀꯤꯕꯗꯒꯤ ꯋꯥ ꯂꯥꯡꯉꯒ ꯃꯥꯒꯤ ꯊꯣꯛꯄ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯨꯞꯇꯅ ꯆꯦꯟꯅꯈ꯭ꯔꯦ ꯃꯣꯏꯅ ꯆꯦꯟꯈ꯭ꯔꯤꯕꯗꯣ ꯇꯝꯊꯤꯔꯕ ꯂꯣꯛ ꯑꯗꯨꯗꯒꯤ ꯒꯨꯝꯕꯤꯔꯗꯨ ꯊꯣꯛꯂꯛꯂꯒ ꯄꯥꯠꯇ ꯇꯥꯔꯝꯕ ꯉꯥꯁꯤꯡ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯦ ꯈꯟꯕꯗꯒꯤ ꯀꯤꯕ ꯍꯦꯟꯃꯟꯗꯅ ꯆꯦꯟꯈꯤꯕꯅꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯒꯨꯝꯕꯤꯔꯒ ꯄꯥꯔꯤꯒ ꯊꯦꯝꯕꯒꯗꯨ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯃꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤ ꯄꯥꯔꯤꯅ ꯍꯧꯖꯤꯛꯇꯤ ꯈꯨꯟꯖꯥꯁꯤꯡꯅ ꯅꯪꯒꯤ ꯋꯥꯔꯤ ꯈꯪꯂꯦ ꯅꯪ ꯌꯥꯝꯅ ꯐꯕ ꯒꯨꯝꯕꯤꯔ ꯑꯃ ꯑꯣꯏꯔꯝꯂꯦ ꯍꯥꯏꯕꯁꯨ ꯈꯪꯂꯦ ꯑꯩꯅ ꯍꯪꯅꯤꯡꯕ ꯋꯥꯍꯪꯗꯤ ꯍꯧꯖꯤꯛ ꯅꯪꯒꯤ ꯋꯥꯈꯜꯗ ꯈꯨꯜꯁꯤꯒꯤ ꯄꯨꯈ꯭ꯔꯤꯗ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯥꯠꯇꯨ ꯅꯪꯒꯤ ꯂꯩꯐꯝ ꯑꯣꯏꯅꯤꯡꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯣꯛꯇꯨꯗ ꯍꯟꯅꯤꯡꯂꯤꯕ꯭ꯔꯥ ꯂꯣꯛꯇꯨꯗ ꯑꯩꯒꯤ ꯏꯆꯥ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯂꯣꯛ ꯑꯗꯨꯗ ꯉꯥ ꯑꯆꯧ ꯃꯌꯥꯝ ꯊꯥꯗꯕꯤꯔꯣ ꯃꯈꯣꯏꯕꯨ ꯇꯥꯏꯕꯪ ꯃꯤ ꯅꯈꯣꯏꯅ ꯍꯤꯡꯅꯕ ꯁꯦꯟꯅꯕꯤꯌꯨ ꯑꯩꯕꯨꯗꯤ ꯅꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯗ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯊꯦꯝꯕꯅ ꯑꯗꯣ ꯏꯇꯥꯎ ꯄꯥꯠꯇꯨꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯠ ꯑꯣꯏꯊꯣꯛꯂꯁꯤ ꯑꯗꯨꯒ ꯌꯣꯡꯁꯤꯡꯗꯣ ꯂꯥꯃꯩ ꯊꯥꯔꯒ ꯂꯣꯏꯅ ꯇꯥꯟꯈ꯭ꯔꯁꯤ ꯐꯠꯇꯕꯗꯤ ꯂꯩꯍꯟꯗꯕꯅ ꯐꯩ ꯇꯥꯏꯕꯪ ꯃꯤꯗ ꯌꯦꯠꯀꯅꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯒꯨꯝꯕꯤꯔꯅ ꯂꯩꯔꯝꯕ ꯂꯣꯛꯇꯨꯗ ꯉꯥ ꯅꯨꯄꯤ ꯐꯠꯇꯕꯤ ꯆꯥꯅꯕꯤꯗꯨ ꯏꯁꯤꯡ ꯃꯊꯛꯇ ꯁꯤꯅ ꯇꯥꯎꯔꯒ ꯂꯩꯔꯤ ꯂꯣꯛꯇꯨꯗ ꯂꯩꯕ ꯒꯨꯝꯕꯤꯔ ꯃꯆꯥ ꯑꯃꯅ ꯃꯥꯅ ꯑꯩꯒꯤ ꯃꯃꯩꯗ ꯆꯤꯛꯂꯛꯄꯒꯤ ꯑꯩꯒꯤ ꯃꯃꯩꯅ ꯀꯟꯕꯗ ꯁꯤꯕꯅꯤ ꯒꯨꯝꯕꯤꯔ ꯑꯃꯅ ꯏꯁꯤꯡꯗ ꯊꯝꯃꯣꯏꯁꯤ ꯀꯪꯐꯥꯜꯗ ꯄꯨꯈꯠꯈ꯭ꯔꯁꯤ ꯏꯁꯤꯡꯁꯦ ꯅꯝꯊꯤꯔꯛꯀꯅꯤ ꯑꯥꯗ ꯇꯥꯏꯕꯪ ꯃꯤ ꯑꯅꯤ ꯑꯩꯈꯣꯏꯒꯤ ꯑꯍꯜꯒꯤ ꯃꯊꯛꯇ ꯇꯣꯡꯉꯒ ꯂꯥꯛꯂꯤ ꯏꯄꯥꯒꯤ ꯃꯅꯪꯒꯟꯗ ꯀꯣꯜ ꯑꯆꯧꯕ ꯑꯃꯁꯨ ꯄꯨꯔꯛꯏ ꯒꯨꯝꯕꯤꯔ ꯃꯄꯤꯗꯨꯒ ꯄꯥꯔꯤꯒ ꯊꯦꯝꯕꯒꯗꯨ ꯂꯣꯛ ꯃꯅꯥꯛꯇ ꯂꯦꯞꯄꯒ ꯄꯥꯔꯤꯅ ꯏꯁ ꯃꯪꯒ
ꯆꯞ ꯍꯦꯛꯇ ꯃꯥꯟꯅꯩꯗꯀꯣ ꯃꯐꯝꯁꯤ ꯍꯦꯛ ꯌꯧꯕꯒ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕ ꯉꯥꯒꯤ ꯅꯨꯄꯤ ꯑꯃ ꯏꯁꯤꯡꯗ 이로ꯏꯔꯒ ꯂꯩꯔꯤꯕꯁꯦ ꯀꯔꯝ ꯇꯧꯕꯅꯣ ꯒꯨꯝꯕꯤꯔ? ꯊꯦꯝꯕꯗꯤ ꯃꯃꯪꯅꯦꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ꯫ ꯒꯨꯝꯕꯤꯔ ꯃꯆꯥ ꯑꯃꯅ ꯉꯥ ꯅꯨꯄꯤ ꯑꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯉꯥ ꯅꯨꯄꯤꯅꯤ꯫ ꯃꯥꯡꯗ ꯏꯁꯤꯡ ꯇꯥꯔꯛꯂꯤꯕ ꯏꯐꯨꯠ ꯑꯁꯤ ꯐꯥꯎꯗꯣꯛꯂꯒ ꯄꯥꯠ ꯑꯃ ꯂꯩꯕꯗꯨꯗꯒꯤ ꯃꯐꯝꯁꯤꯗ ꯍꯤꯡꯅꯕ ꯆꯦꯜꯂꯛꯄ ꯑꯣꯏꯒꯗꯣꯏꯅꯤ꯫ ꯃꯔꯝꯗꯤ ꯃꯁꯥꯁꯦ ꯇꯝꯊꯤꯕ ꯁꯥ ꯈꯔꯅ ꯈꯣꯠꯂꯒ ꯍꯥꯠꯅꯕ ꯍꯣꯠꯅꯕꯗ ꯃꯥ ꯃꯐꯝꯁꯤꯗ ꯆꯦꯜꯂꯛꯄꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯆꯥꯒꯦ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯅ ꯍꯥꯠꯄꯅꯤ꯫ ꯒꯨꯝꯕꯤꯔ ꯃꯄꯤꯅ ꯐꯠꯇꯕ ꯁꯍꯤꯡ ꯆꯥꯕ ꯉꯥꯒꯤ ꯅꯨꯄꯤꯅꯤ꯫ ꯄꯥꯠ ꯑꯗꯨꯗ ꯂꯩꯔꯤꯕ ꯉꯥ ꯅꯨꯄꯤ ꯅꯨꯄꯥ ꯑꯃꯠꯇ ꯑꯐꯕ ꯅꯠꯇꯦ꯫ ꯐꯔꯦ, ꯑꯁꯤꯕꯗꯣ ꯀꯪꯐꯥꯜꯗ ꯐꯨꯝꯅꯕ ꯇꯧꯁꯤ꯫ ꯅꯣꯏ ꯂꯣꯏꯅ ꯀꯥꯈꯠꯂꯛꯎ, ꯑꯁꯤꯕ ꯃꯁꯥꯗꯣ ꯄꯨꯈꯠꯂꯛꯂꯣ꯫ ꯉꯥ ꯅꯨꯄꯤꯗꯣ ꯃꯣꯏ ꯃꯌꯥꯝꯅ ꯂꯩꯕꯥꯛꯇ ꯐꯨꯝꯖꯤꯟꯕꯤꯔꯦ꯫ ꯑꯗꯨꯒ ꯄꯥꯔꯤꯒ ꯊꯦꯝꯕꯒꯅ ꯒꯨꯝꯕꯤꯔꯒꯤ ꯃꯅꯪꯒꯟꯗ ꯄꯨꯔꯛꯄ ꯉꯥ ꯃꯆꯥ ꯃꯆꯥ ꯉꯥꯛꯇ ꯌꯥꯎꯕ ꯀꯣꯜꯗꯨ ꯊꯥꯡꯊꯔꯒ ꯉꯥ ꯃꯆꯥꯁꯤꯡꯗꯣ ꯂꯣꯛꯇ ꯍꯩꯊꯔꯝꯃꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡ ꯂꯣꯛ ꯑꯗꯨꯁꯨ ꯉꯥꯒꯤ ꯉꯥ ꯉꯥꯛꯇ ꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯛ ꯑꯗꯨꯒ ꯄꯥꯠ ꯑꯗꯨꯒ ꯐꯥꯎꯅꯐꯝ ꯑꯣꯏꯔꯤꯕ ꯏꯐꯨꯠ ꯑꯗꯨꯁꯨ ꯂꯣꯛꯇꯨꯒ ꯐꯖꯅ ꯆꯥꯡ ꯅꯥꯏꯅ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯔꯒ ꯒꯨꯝꯕꯤꯔꯁꯤꯡꯅ ꯄꯥꯠ ꯑꯗꯨꯗꯁꯨ ꯆꯥꯛꯇꯥꯕ ꯌꯥꯅꯕ ꯒꯨꯝꯕꯤꯔꯁꯤꯡ ꯑꯗꯨꯒ ꯄꯥꯔꯤꯒ ꯊꯦꯝꯕꯒ ꯄꯨꯟꯅ ꯁꯦꯝꯃꯤꯟꯅꯗꯨꯅ ꯅꯨꯡꯁꯤꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯃꯣꯏ ꯃꯁꯦꯜ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯈꯤꯔꯝꯃꯤ꯫